Chingdagi State Force Louthoknaba Amasung Tampakta AFSPA Thamjinnaba Kukisingna Center da Taksinkhre Manipur gi Chingi District singda Thamliba State Force sing athuba da Louthok Amasung State asigi Tampakta District singda Armed Forces Special Power Act AFSPA 1958 amuk hanjinhanaba kotu amati ITLF na Center da Taksinkhre NDTV da phongba pawasi na makata na hai Committee on Tribal Unity kotu amasung Indigenous Tribal Leaders Forum ITLF na Manipur lainga ki mayok ta kuki na nam na taba area singda pungkun marigi total shutdown gi khongjang Taksinkhre batungda Chingdagi State Force Louthoknaba made Tampakta AFSPA chalainaba gi dimana se center da mugan na tharakibane masida sunatana State Force singna Chingda khundariba kuki zo singda ka henba miyot minei sathai haina su kuki zo group sing asina shutdown manung da khongjang Taksinkhre Manipur da thokliba irang ase Chingda State Force leiriba makai amade Tampakta AFSPA chalaidriba makai Irang asi laksin bangam loy haina kuki gi lup sing asina Home Minister Amit Shah gi pungning singchinkhe me ahum dagi hauraga thokli bairang asagi makha tarak poina handak ta su pam da bathok do kaya lepta na thorok pa sida hainingai leitana nungai taba phawi haina su Chief Minister N Birena su phongdo ki balai khrebane maduda makha tarak poina center na AFSPA chalai bana chingba thabak thoram sing paikhalakpada madugi teksa gadu irang thogali bakangbu asina pufam thokpani haina su Chief Minister N Birena phongdo khrebane Panba yabadi moreda mathau tawriba Manipur Police Commando gi personnel sing mafamdu thadokuna satkhigada bani haina demand tawraduna ngaihak leitana State Force sing de ambush tawrakpa laikhrabane thawdok sing adu da personnel kaya marum su sokhrabane